election jida hauji phaw na NP tagi candidate ya thadok kani haibagi akhoi strategy gum lebi akhoi hauji phawbagi plan manung dadi akhoi candidate tramanga tratruk thadok pai akhoi ticket committee na kana tanari akhoi hauji BJP ga su chaminari banina akhoi BJP gi leader singasu akhoi krambo muwangda amuk bakata na chanaba chaminaba yabra habigi su sum khoi tanaba sukra lebenina akhoi makhata na tanaba mutungena akhoi candidate asimuk khoi thadokni habidudi akhoi haidokpa ngamgani hojik makte akhoi gi preparation de tratruk thadokpiana sum khoi hojik se BJP ki side ta gi makhoi gi ona koi 40 plus se target to kan da BJP khakte gi ba government am sem na ba kan strategy je moi sangcheli hai ta if sidai sida la ka dai ba no ba government sida NPF je sung choi da na government sem ba yaw ni hai ba ge set pa thajab je lai bi bro BJP gi high command gi wa mutung na de akhoi chamen si haibati leibani na akhoi chamin na busu yai or natraga akhoi NPF na BJP ga natraga kram party ga haujai soi dana chamin na gani habise haujik makte ai phongdokpa ngamoi dubo haujik so koi partner ma oina BJP ga chamin na ribenina we are partner to the BJP adubo bakhata na di khoi leader singa thana bu matungina akhoi kari post election kari lagdra habdi haibang amgani adubo aina haizaning ba made manipur da akhoi NPF ki role di yam chauna darkar lairi haina haining maramdi regional balance communal balance economic balance political and social balance yam darkar lai manipur da hana karegi irang na thala lakpra haikanda asigumba se akhoi yeng haudaba government chalaibani hana simply government chalaiba minister oibani har simply minister oiba chief minister oibani hana du simply government ge mukok ne chanaba aduna manipur da irang na thalaga development to phamsu khang dabai aduga nungai phamsu khang daduna dum chahi kyamrum lakrabni hoji akhoi NPF na participate toba matungda akhoi gi role si miyamna ubi busu leirangmani udabusu leirambe but akhoi na gi role di every community se magi sentiment le magi wakhan se akhoi respect pina re harga leiminaba haibasina akhoi gi punsi gi miyam gi apamba nungaiba dugumba lakni adug loinana ngasai khoi secretary general so haira development se peace leitradi kamaina development se lakni peace late krati kamai thabak chathakni habse akhoi gi thajabni aduna ihan hana peace leiba habse akhoi gi thajabni peace leise har kanda kamai lakne simply platform da lawbuduna lakdo nate adu amana amabu kamai na bahap tamin naraga nungsina sera habse manungda amaga punsin hanbadu akhoi gi thajabadune aduna why BJP na mage moige thazabda moi 40 phangni 50 phangni 60 phangni hybramsu yai adu why election is election we can never predict election day kri talk dra khang haibangam te but akhoi thazabdi akhoi so yamna taraba kanda 8 to 10 day akhoi so kagni habse lawi aduga manipur se haujik chatkhiba chahi manga mukse akhoi developmental aspect so social aspect so khara changes from the changes la so witness story ba se makhata na akhoi adugi role chi sanarga akhoi amukasu manipur da nungai ba punsi miyam da phanghan ba dugi role du sanar lakni wherever we are akhoi government yaw ram ba yaw da ba adubo akhoi gi role yam chauna darkal leiri manipur people singna akhoi gi NPF ki role si darka yam leiri have do akhoi thazabni